내 루비 보고 저기. 어떤 내 탐 아이래게 ngasi CD 맞았지. Điều á, em đi game được vô tâm tư là Chị không đi tạm rồi em Có gì? Bây giờ lấy tới ta 시제 까나기나 리빙스 네버 거 에나 뭐 cái nó 팔로도 되게 리빙스 네버 Cái điều lên. 에나 안 Cái chuyện này không biết à? 근데 나만 기업도 마이도 팔로도 싸우해 자 너희 잘하는 너희 레이지 너희 잘하는 아 사이에 사이에 좀 미워 Sao nó không thể nào mà Sai xong rồi đang nợ ông có cốt bài ra của nên mình làm cái mày đấy chứ ai cũng bầm lên chứ 참도 대선 기회나. Đang về tàu vừa đợi xong rồi xếp về xe 참도 대치고. Xong rồi tiếp tới thôi nuôi thả tàu đại rồi xin cái bắt lâu bé rồi 형이 도전을 너무 딱 하네. phát đây kìa rồi. Cái nó mà bán đi tới gì thế mà cái nó? Ha? Đi đây mà. Mà bán đi tới gì cái máy tới nó mà bán đi nè. Surprise Pino guy kasi kusalis di. Si kadrak to. Ah, kadrak to dum chahi guding ngon na tawla ba ni na. Khangak pa siya sini na. Adu yum da leng da phone tawri ba se. Adu da lole em ko. Phaja sa ba ka ji dila ga I chong ga. Kai no. Mati soidro ba. Anh nên đi phải đi 이 주가 종에 이 많이 못한 종이 누시 빠지야 봐. 프로그램 싸움을 생각해? 어디가? 이제 프로그램 저거. 지금 프로그램 줘봐. 당구 많이 저 지금 프로그램 저거 이 포즈 레벨 저도래. 아도 올라게 맞다. 오케이. 오케이. 다음으로 오케이. See you. 오케이, 우리 짜세.
ꯂꯩꯒꯗ꯭ꯔꯣ ꯄꯥꯠ ꯈꯤꯇꯪ ꯌꯥꯗꯦꯕ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯃꯩꯇ꯭ꯔꯝꯗ ꯆꯠꯇꯣꯏꯅꯦꯕꯀꯣ ꯅꯣꯡꯊꯥꯡꯒꯤ ꯕ꯭ꯂꯣꯛ ꯂꯧꯕ ꯃꯥꯒꯤ ꯅꯍꯥꯟ ꯁꯥꯟꯅꯕ ꯆꯠꯂꯨꯕꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯕ꯭ꯂꯣꯛꯇꯣ ꯀꯩꯅꯣ ꯇꯧꯈ꯭ꯔꯕ ꯃꯥꯒꯤꯗꯣ ꯐꯣꯟ ꯕꯦꯇ꯭ꯔꯤꯗꯣ ꯗꯦꯠ ꯑꯣꯏꯈ꯭ꯔꯕ ꯑꯗꯨꯗꯒꯤ ꯃꯤꯉꯣꯟꯗ ꯅꯝꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯧꯕ ꯆꯠꯂꯤ ꯃꯃꯥꯟꯅꯕꯗ ꯚꯤꯗꯤꯑꯣ ꯂꯧꯔꯛꯑꯅꯤ ꯑꯗꯨꯒ ꯌꯦꯟ ꯀꯂꯦꯖꯥ ꯃꯈꯟ ꯀꯩꯀꯥꯗꯣ ꯑꯗꯨ ꯁꯦꯠ ꯈꯔ ꯑꯃꯨꯛ ꯂꯧꯔꯛꯑꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯁꯟꯕꯤꯗꯣ ꯍꯦ ꯉꯁꯤꯒꯤ ꯁꯤ ꯑꯩꯈꯣꯏ ꯊꯥꯏꯅ ꯌꯥꯝꯅ ꯐꯤꯂꯝ ꯌꯦꯡ ꯆꯠꯂꯛꯄ ꯃꯐꯝꯗꯨꯅꯦ ꯁꯤ ꯁꯤ ꯃꯐꯝꯁꯤ ꯅꯣꯏꯗꯤ ꯑꯃꯨꯛꯐꯥꯎ ꯆꯠꯂꯛꯄꯣꯠꯇ꯭ꯔꯤꯅꯦ ꯐꯤꯂꯝ ꯌꯦꯡꯕ ꯆꯪꯗ꯭ꯔꯤ ꯑꯩꯉꯣꯟꯗ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯅꯣꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯕ ꯅꯣꯏꯁꯦ ꯀꯩꯅꯣ ꯃꯕꯥꯅꯤ ꯇꯧꯔꯤꯁꯦ ꯏꯇꯩꯃ ꯀꯩꯅꯣ ꯍꯥ ꯏꯇꯩꯃ ꯃꯕꯥꯅꯤꯅ ꯇꯧꯔꯤꯁꯦ ꯀꯩ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯕꯥꯅꯤꯅ ꯂꯣꯟꯅ ꯇꯧꯕꯗꯤ ꯇꯧꯕꯅꯦ ꯐꯣꯟ ꯄꯥꯏꯗꯕꯅꯤꯅ ꯂꯣꯟꯅ ꯇꯧꯕꯩ ꯆꯥꯡꯁꯨ ꯂꯩꯇꯕ ꯆꯥꯡ ꯅꯥꯏꯕ ꯑꯗꯣ ꯅꯪ ꯐꯣꯟ ꯇꯧꯔꯦ ꯍꯥꯏꯔꯦ ꯏꯆꯦ ꯍꯣꯏꯗ ꯂꯩ ꯍꯥꯏꯔꯦ ꯂꯩ ꯑꯁ ꯂꯥꯛꯑꯣ ꯂꯝꯕꯤꯗ ꯉꯝꯃꯔꯣꯏ ꯁꯣꯝ ꯅꯥꯀꯟꯗꯩꯗ ꯆꯠꯂꯁꯤ ꯊꯣꯛꯂꯛꯑꯝꯃꯦ ꯊꯦꯡꯅ ꯍꯟꯇꯣꯔꯛꯏ ꯂꯩꯁꯦ ꯅꯪꯒꯤ ꯍꯥꯟ ꯆꯥꯎ ꯅꯠꯇꯦꯍꯦ ꯑꯩ ꯅꯍꯥꯟ ꯏꯜꯂꯁꯨ ꯌꯥꯏꯌꯦ ꯉꯁꯥꯏꯅ ꯁꯦ ꯂꯩ ꯇꯪꯈꯥꯏ ꯑꯃ ꯆꯥꯎꯔ ꯂꯩ ꯃꯥ ꯇꯪꯈꯥꯏ ꯑꯃ ꯄꯤꯖꯒꯦꯕ ꯂꯩꯁꯦ ꯀꯞꯅꯤꯡꯉꯦ ꯑꯩ ꯅꯠꯇꯦ ꯅꯪ ꯀꯩ ꯅꯪ ꯌꯥꯔꯦ ꯌꯥꯔꯦꯁꯦ ꯃꯇꯤ ꯑꯃ ꯆꯥꯎ ꯍꯥꯏꯔ ꯂꯣꯏ ꯆꯥꯊꯣꯛꯈꯤꯕ ꯋꯥꯅꯤ ꯇꯨꯀꯠꯆꯕ ꯋꯥꯅꯤ ꯁꯦ ꯁꯤꯔ ꯆꯥꯎ ꯍꯦ ꯂꯣꯏꯅꯃꯛ ꯑꯁꯤ ꯂꯩ ꯆꯠꯄꯗꯅꯦ ꯅꯣꯏꯒꯤ ꯂꯥꯛꯄ ꯊꯣꯡꯉꯝꯃꯦꯅ ꯏꯟꯖꯥꯡ ꯑꯣꯏꯔꯅꯤ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯐꯝꯃ ꯂꯩꯊꯣꯛꯑꯦ ꯑꯃꯨꯛ ꯃꯇꯝ ꯂꯦꯟ ꯂꯩꯊꯣꯛꯎꯔꯦ ꯀꯩꯅꯣ ꯑꯗꯣ ꯅꯪꯅ ꯏꯇꯩꯃꯅ ꯑꯗꯨ ꯁꯦꯝꯗꯦ ꯁꯤ ꯊꯤ ꯆꯠꯈꯤ ꯍꯥꯏꯕ ꯑꯗꯣ ꯁꯤꯒ ꯄꯨꯂꯞ ꯊꯣꯡꯃꯤꯟꯅ ꯐꯕ꯭ꯔꯥ ꯃꯥ ꯔꯣꯖꯤꯅꯕꯨꯗꯤ ꯑꯃ ꯑꯩꯈꯣꯏ ꯄꯨꯔꯤꯖꯥꯟ ꯊꯣꯡꯉꯁꯦꯅ ꯍꯥꯏꯕ ꯉꯥꯏꯗꯕꯤꯗ ꯁꯤꯗꯤ ꯃꯔꯤꯟ ꯅꯠꯇꯦ ꯃꯥꯅꯦ ꯂꯣꯏ ꯇꯦꯡꯗ꯭ꯔꯤꯕ ꯑꯗꯨ ꯂꯣꯏ ꯇꯦꯡꯉꯦ ꯁꯤ ꯈꯤꯇꯪ ꯇꯦꯡꯗ꯭ꯔꯤꯁꯦ ꯇꯦꯡꯗꯕꯅꯤꯅꯦ ꯑꯩꯅ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯅꯣ ꯒꯥꯔꯤꯒꯁꯦ ꯀꯣꯠꯁꯤꯜꯂꯤꯁꯤꯗꯤ ꯁꯦ ꯈꯗ꯭ꯔꯛꯇꯣ
ꯈꯗ꯭ꯔꯛꯇꯣ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗ ꯇꯧ ꯂꯥꯛꯑꯕꯅꯤꯅ ꯈꯪꯂꯛꯄꯁꯨ ꯌꯥꯏ ꯁꯤꯅꯤꯗꯅ ꯑꯥꯗ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯐꯣꯟ ꯇꯧꯔꯛꯑꯦꯕꯁꯦ ꯑꯗꯨꯒ ꯑꯗꯨ ꯑꯗꯥ ꯂꯣꯜꯂꯛꯑꯦꯕꯀꯣ ꯑꯗ ꯑꯩ ꯁꯥꯎꯔꯤꯕꯅꯤ ꯗꯥꯏꯔꯦꯛ ꯑꯁꯦꯡꯕꯒꯤ ꯍꯣꯏ ꯁꯤꯗꯒ ꯐꯣꯟ ꯇꯧꯒ ꯍꯥꯏꯕꯅꯤꯀꯣ ꯂꯣꯏꯅꯔꯕ ꯃꯕꯥꯅꯤ ꯁꯤꯗ ꯂꯩꯃꯤꯟꯅꯔꯒ ꯑꯩꯉꯣꯟꯗꯗꯤ ꯁꯥꯟꯅꯔꯤꯕ ꯖꯥꯠꯅꯤꯗꯅ ꯐꯖ ꯐꯖꯕ ꯀꯥꯁꯦ ꯂꯤꯠꯂꯛꯑꯒ ꯏ ꯆꯣꯡꯈ꯭ꯔꯦ ꯍꯥꯏꯕ ꯀꯩꯅꯣ ꯃꯊꯤ ꯁꯣꯏꯗ꯭ꯔꯣ ꯃꯊꯤꯔꯣ ꯁꯣꯏꯗꯕ ꯑꯗꯣ ꯃꯕꯥꯅꯤꯅꯁꯨ ꯌꯦꯟ ꯈꯔ ꯂꯩꯔꯛꯑꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯑꯣꯏꯅ ꯃꯔꯤ ꯂꯩ ꯆꯠꯄꯅꯦꯕꯀꯣ ꯁꯤꯒꯤ ꯚꯨꯠ ꯃꯥꯟꯕꯁꯤꯡꯁꯦ ꯂꯩꯔꯤꯅꯤ ꯚꯨꯠ 마랑도 지금 레이디 함대봐 그 mấy vụ khăn rồi nó xếp bạn xếp đẹp à ꯑꯗꯨꯒ ꯁꯤꯅ ꯀꯥꯂꯦꯖꯥ ꯃꯦꯠꯄ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯌꯦꯟ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯃꯔꯤꯟ ꯃꯈꯣꯡ ꯀꯩꯀꯥꯗꯨꯅꯤ ꯃꯕꯥꯅꯤꯒꯤ ꯑꯣꯏꯒꯤꯗꯣꯏꯅꯤ ꯁꯤꯅ ꯑꯩꯈꯣꯏ ꯁꯤ ꯆꯥꯔꯤꯁꯦ ꯑꯗꯨꯒ ꯑꯅꯤ ꯃꯥꯜ ꯇꯧꯍꯧꯔꯦ ꯑꯩꯅ ꯆꯪꯃꯝꯗꯕ ꯑꯃꯗꯤ ꯐꯥꯎꯏ ꯑꯁ ꯑꯩ ꯉꯁꯥꯏ ꯑꯗꯨ ꯆꯨꯝꯃꯤꯕ ꯉꯁꯥꯏ ꯆꯨꯝꯃꯤ ꯅꯪꯅ ꯑꯃꯨꯛꯀ ꯀꯣꯏ ꯄꯥꯏꯖꯔꯛꯄꯅꯤ ꯀꯩꯅꯣ ꯀꯨꯂꯥꯒ ꯃꯥꯏꯔꯩꯁꯤꯗꯤ ꯑꯩ ꯎꯔꯝꯕꯅꯤꯁꯦ ꯁꯝꯗ ꯇꯦꯠꯆꯟꯒꯦꯅ ꯅꯪꯅ ꯇꯧꯕꯗꯣ ꯁꯝꯗ ꯁꯦꯠꯄꯒꯁꯦ ꯁꯝꯗ ꯊꯦꯠꯁꯤꯀꯣ ꯁꯝꯗ ꯁꯦꯠꯄꯒꯤ ꯍꯣꯏ ꯅꯣꯏꯅ ꯍꯥꯏꯕ ꯇꯧꯗꯥꯏ ꯑꯗꯨꯅ ꯑꯩꯗꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯃ ꯌꯥꯎꯔꯒꯦꯁꯨ ꯃꯥ ꯆꯥꯗꯕꯅꯤꯅ ꯃꯟꯇ꯭ꯔ ꯆꯤꯀꯟ ꯈꯪꯉꯣꯗꯣ ꯉꯁꯤꯗꯒꯤ ꯀꯩꯒꯤ ꯀꯩꯅꯣ ꯁꯤ ꯑꯝꯇ ꯂꯥꯏ ꯈꯣꯡꯕꯤꯁꯨ ꯈꯣꯏꯔꯝ ꯃꯨꯊꯠꯂꯣꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯄꯨꯊꯤ ꯁꯥꯡꯅ ꯎꯅꯔꯒ ꯂꯩꯕ ꯅꯆꯤꯡꯅꯀꯣ ꯂꯩꯃꯤꯟꯅꯕ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯀꯟ ꯌꯥꯝ ꯉꯥꯡꯉꯨꯅꯦꯕ ꯁꯤ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯅꯪ ꯑꯩ ꯑꯃ ꯃꯨꯊꯠꯂꯒꯦꯔꯥ ꯑꯅ ꯐꯥꯅꯤ ꯃꯨꯊꯠꯂꯒꯦ ꯍꯥ Happy birthday to you. Thank you. ꯑꯩꯈꯣꯏ ꯕꯇꯔꯐ꯭ꯂꯥꯏ ꯌꯥꯎꯔꯀꯥꯟꯗ ꯃꯣꯏ ꯑꯅꯤꯒꯤ ꯀꯥꯟꯁꯤ ꯐꯕ ꯑꯩꯈꯣꯏ ꯕꯇꯔꯐ꯭ꯂꯥꯏ ꯍꯥꯞꯄ ꯂꯩꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯅꯠꯇꯦ ꯕꯥꯔꯕꯤ 시장나 빼 이러나 보 손날 ꯁꯣꯝ ꯅꯥꯀꯟꯗ ꯖꯤꯔꯥꯏꯅꯤ ꯃꯥ ꯄꯣꯛꯀꯤ ꯆꯥꯖꯦꯕ ꯁꯣꯝ ꯅꯥꯀꯟꯗ 알베넌도 아니지 않나 ꯑꯩꯁꯦ ꯉꯁꯤꯗꯤ 떠올라게 하고 ꯑꯁ 미니 역션과 그때 바비다 할라 비디도 할라노 전에 나가 비다르게 야래 우리 야래 나 프리 어머니 짜오 프리 아스 미야오 아고 야래는 시주 아스 아이고 바디 또 하기 잘래 기회한 밤은 이러네. 꼬꼬세 아스케노 그래서 잘했다네 안돼요 아예 되게 밀어 뭐 떴더라 비가 오는데 안 오래 그지 맞아 얘 레이트라 비다 그지 해봐 아니 뭐냐 내 cây nọ cái đó chứ Thế mà giờ mà này một ký cái mà này 집에서 잘 때 이거 아니 남이 안 Lộc thuốc mà cái nữa mình lộc thuốc được phải 한 번씩 나더라고. 시시세 그럼 영어가 시시제 까나기나 리빙스 네버가
ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯂꯥꯛꯈꯤꯅꯤꯀꯣ ꯃꯤ ꯌꯥꯝ ꯂꯩ ꯁꯦ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯀꯩꯅꯣ ꯎꯞꯍꯜꯂꯨꯕꯗꯣ ꯑꯗꯨꯒꯤ ꯔꯤꯚꯦꯟꯁꯅꯦꯕ ꯀꯩ ꯎꯞꯍꯜꯂꯤꯅꯣ ꯑꯩꯅ ꯀꯖꯦꯡ ꯂꯩ ꯎꯞꯄꯤꯔꯣ ꯁꯤꯗ ꯑꯃ ꯀꯦꯞꯇꯣ ꯕꯥꯔꯗꯦ ꯀꯦꯞ ꯃꯥꯏꯗꯣ ꯎꯞꯍꯜꯂꯨꯕꯗꯣ ꯑꯗꯨꯒꯤ ꯌꯥꯔꯁꯦ ꯀꯗꯥꯏꯗ ꯍꯥꯎꯕꯗꯤ ꯃꯥꯜꯂꯦ ꯈꯪꯗꯦ ꯆꯥꯛꯁꯨ ꯊꯨꯝ ꯆꯥꯁꯜꯂꯦꯅ ꯇꯧꯔꯤꯁꯦ ꯑꯦꯕꯅꯤ ꯈꯜꯂ 또 기공이죠? 알아보기? 이번에 싹싹이 게임 짜던 나는 게임 짜대가 오늘 하잖아요 사원이 시리 생각. 빠이비아지 싹싹으로 거기 플러스 문제가 있더라 얼마나 더워 신나 시문에 플러스 일을 잘라주라 한번 많이 내려 한번 많이 내려 한번 해봐 야래 야래 축하해 되지. 그럼 가이도 많이 야래 아마 몇 로세. 불사로 있더라 야 뭐냐? 하우지디. 뭐 많이 기자. 아우이 빠이 아 봐. 불사 불사 맞은 거죠. 불사 어때? 불사 제가 불러 잡아요. 거의 말대 W 기억시오 그거 하시 인기잖아 누가 엄마 해주나 근데 아 이거지 그렇지 브랜디드 해봐. 레시도 해주지 그런데 로이막티 라고는. 일로에 땀내 일로 개와 일로에 뭐 이렇게 나가 혹시 못해 잼베리 후에 마야디 갖고 그래 거의 뭐 말이 말이 좀 힘들어요. cây Bây giờ này, anh cho khuyên chìm đi em cháu internet mà. anh cần tổng bí nữa 그럼 나도 Còn là phân gì hay còn? Cái nào? số của tôi đi trong số nó cần nắp này 지금 안 해요, 지금. Làm mày. Cái này cái gì à? sủi ra đi nghe cô 예? đây cô 왔다 왔다. nếu luôn 아이 탐 아이 레게 지금. 예? CD 맞았디. nâng cái dài hạt bây giờ xin đi chưa super dây chưa được 걸리고 luôn luôn đây birthday program chơi được luôn 해피 바데이 투 유. 지금 봅니다. 싸워해. 짜 너희 잘하는. 너희 레이지 너희 잘하는. nuôi cha rồi 하기래 돼. sao sẽ cái nói cái tầm rồi cha sao thôi 싸워. À, có gì? Nên sẽ đi với những cái này khác. Sao rồi? em xa ngặt tới xịt xanh lên cả một gì kia cái sao phong thiên đẹp 그래. tụ một thằng tụ huệ 그래. 이거 진짜 니 잡아. 우리. 나 나우디 진짜 그래. 내가 Có nhỏ có cọc cái này cặp với rồi Đấy, mèo về tu, bùa chiên vô. 그럼 다 돼, 놓이죠. 윈도우 들어오지 마, 생각. 야, 레코드. 너 아직 제 실로 샬레 되나 봐. 너 사고. 저로 잘 나오냐. Chiao ấy. 걔는 더 해봐. 이제 뭐이는 좀 트리트 나왔던 건데. 아니, 트리트 나왔다 왜 앙해 뭐면. 사주도 하이네, 폰 들어가. 말이 까고 그런 거야. 너 юм다 하다가 cái nó làm tấu lên mẹ. 지가지요. Con ngủ. Anh em đừng cái này gì. Nhưng mà mà sao là này không đâu ra này. Sự âm thầm ra này anh gì. kia sẽ hậu rồi 하와이가 사이드 신이 하와이. là sao đi xin hậu 그러나 뒤에 그럼 멋있는 시계 말하고 있으니까
ꯁꯤꯁꯤ ꯃꯇꯦꯛ ꯑꯃ ꯃꯆꯦ ꯏꯟꯕꯤꯒꯦꯔꯥ ꯑꯩꯒꯤ ꯏꯄꯥꯗꯤ ꯂꯣꯏꯔꯦ ꯁꯤꯒ ꯂꯣꯏ ꯅꯞꯄꯤꯅꯤ ꯕꯇꯔꯐ꯭ꯂꯥꯏꯒ ꯂꯣꯏ ꯅꯞꯁꯜꯂꯤꯅꯤ ꯃꯣꯏꯅ ꯑꯩꯕ ꯅꯆꯥꯅꯨꯄꯥꯁꯨ ꯌꯥꯎꯔꯤ ꯑꯩ ꯌꯥꯎꯗꯦ ꯃꯃꯥꯏ ꯕꯣꯔꯗꯣ ꯀꯩ ꯈꯪꯕ ꯈꯪꯕ꯭ꯔꯥ ꯕꯥꯔꯗꯦ ꯅꯨꯄꯤ ꯈꯪꯉꯨ ꯍꯥꯏꯔꯝꯃꯣ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯡ ꯃꯇꯝ ꯅꯨꯄꯤ ꯃꯊꯤ Đâu thằng chứ. ꯅꯕꯥꯅꯤ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯔꯛꯈꯤꯗꯕꯅꯤ ꯅꯕꯥꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯣꯇꯣ ꯑꯃꯅꯤ ꯀꯥꯞꯃꯤꯟꯅꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯕ꯭ꯂꯣꯒꯁꯦ ꯂꯣꯏꯁꯟꯈ꯭ꯔꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯒꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ